ngasi numidang wairam phongkiba toan Manipuri sifongsingdagi maruoiba pausing khongatjaraga Manipur top channel gi maikedi mayamda thamjagi anbada Congress ki president oiramba Govindas BJP di Loukhre thengna party de Phaklakle marupni puna thabak tauminagani CM Bisnupur Kendra gi MLA amadi MPCC gi president phamdagi resign taukraba Govindas 1000 BJP di Loukhre ngasi BJP gi headquarter New Delhi da pangthokiba thauram amada Chief Minister N Biren BJP Manipur Pradesh ki president ASI Manipur gi MP ani RK Ranjan Union External Affairs Minister Rajya Sabha ki MP Laisem Sanajawa BJP ki Sambit Patra National Media ki in charge Amit Baruni amadi National Spokesperson BJP na Govindas 1000 party sigi Lengyan P amadi party da yaurak pigi letter P duna harau teamna thoram pangthoki BJP gi Sambit Patra na nauna party da yaurak pa Govindas 1000 bu saktak tuna maha Congress party lengakta minister kayarak oirak pa amadi party gi president phampuramba adubu thadok tuna BJP gi ideology pamduna yaurakhibani haki thoram madura saruk yakiba Chief Minister N Birena phongdokhibada Govindas 1000 hana Congress lengakta thabak tawminaramba marupni Lainga asida lairingai matamda lainga ki mamai sumnaba punna hotnaminarami adubo driver na amarumda pukhibani BJP lainga asi sungsinaba lainga ni matamamada lainga asi laktringai da ban blockade mihat mipun kya tawki adubo haujikti amata laitre Govindas ka loinana mathang sahi gi election na punna thabak tawminaduna amuk hana BJP ki lainga laknana bo honagani Govindas 1000 na phongdokhibada Prime Minister Narendra Modi gi ideology miyamga punna thabak tawminabagi wakhalon asida pamjaduna BJP da yawbani mathang sahi gi election na BJP na absolute majority puraknaba Manipur gi Chief Minister ga tanaduna hotnagani haina su pausina makha na phongdorakli atopa pawamana summit tawbagi matam tenmalli tha ama matam pibiyu Mirabai Pasoi Kendra ki MLA Mirabai na haikre COVID-19 laisat ki lengana PB ba CM COVID-19 affected livelihood support scheme asigi submission tawbagi matam August 3 faw piriba matam asiten mali tha ama matam PBU wafam asing asi ma ki mayum da pangthokpa anirak suba health card yenthokpagi thoramda mangna phongdokhibani mangna makha taraduna tamthiraba COVID laisat asi lanthengna bada laingana lockdown satharibana miyamna mari lainaba si sang document sing tanthokpada awaba kya mayunari kendra asigi miyam gidamak ai hakna pangba yaba mateng pangani darakar oirabadi laingak takshin ba yaba takshingani COVID laisat thingnaba hotnabada kendra asigi miyam gidamak hotnaba yaba hotnagani haiki ngasigi health card yenthokpagi thoramasida kendra asigi lusingba kyasu saruk yaki hairi atopa pawamana Congress tagi Govindas natana atopa amata sangadaba laite Loukhre MPCC gi president and Loukhre na haikre MPCC gi president oiramba Govindas 1000 Congress thadoktuna BJP da yawraba yai habisi miyamna ngangna khrabani adubo ma karamba party da yawgadagi haibidu ngasidi BJP gi New Delhi da leiba head office da ma Loukhre ma ku okpada yamna harauta yamna party gi national president yawna sauna Tauramgadavadu Manipur gi Chief Minister MP ani BJP Manipur Pradesh ki President Sarda amadi party gi oina Samit Patra natana ayamba yaukidi maku okpagi thauramadu Manipur gi Chief Minister na Govindas natana atopa Congress ki MLA kharasu matam kharagi matungda BJP da yawraklagani hairibadu MPCC gi maikei digidi haijaning badi Govindas natana atopa amata yawgadaba leite English aniga kungani thoida BJP da absolute majority fangani haina su phongdoki maduda MPCC na haijaning badi center da lairiba BJP gi sarkar si sahi tarit mapung phare center da lairiba BJP sarkar India gi Prime Minister Narendra Modi na lusingba sarkar sida haujik nongju mi phamasida ngasi phawa mapung phana pangthok pangamde ngahak laitana yaithokli Manipur su BJP na lusingba sungsina ba sarkar si sahi Mariga Thamanga Mapung Fare Masida Manipur gi Sakot Harangi Dama Kari Taukrabagi Nainaruba Matam Nati Punamangna Kang Narabangakani Congress ki Hanagi CM o Ibo Bigi Matamna Tauramba Tabak Mayama Sipawa Luishin Magamdri Anova project scheme Purakpadi Laira than Ibo Bina Paikalamba Tabak Mayam inauguration Tauba Ngamdri Shakar Sigi Apapa Magundi Mediana Purakadavane Adobo Media gi freedom of express di Fongdo Pangam Handana Sin Loina Miankre
मदुदा खरा हेना nganglubana lokapta thajili asigumba sarkar si lakadoriba election asidadi loinama khanglagani haina su phungdokhi atopa update amana ngasi olympic ta hockey amadi badminton gi action ugani hauji japan gi city tokyo ar pangtholiba kuntragani thoi suba summer olympic games ta ngasi badminton gi senjeng gi medal gi damak bharat ki nupi sanaroi pb sinduna saina gi sanaroi gi thengnagani amana nupagi hockey quarter final da bharatna great britain ga thengnagani nupigi hockey su quarter final sanghrabani amaromda ningthokaba numita pangthokadaba discussion through final da bharat ki kamanprit quarter final sanghrabani hauju phawbda olympic asigi medal tally da saina na ahanba japan ni suba us na ahum suba da lairi bharati silver ama phangba natana atai medal amata phangba ngamdri adumapo Assam dagi represent taukibi Loukhre Borgohena medal ama phangbaga loinana North East ki nupi sanaroi singna Bharat ki damak ningsat purak lagani badminton amadi nupagi hockey gi action sing nungthil pung manga dagi uba phangani hain source asina makhata na phongdorakli atopa pa amana Japan Olympic pangthokliba Tokyo city yauna area tarukta emergency lauthokre Japan sarkar na COVID-19 thengnanabagi pandamda Olympic pangthokliba Tokyo city yauna tongan area tarukta emergency lauthokre emergency asi August 13 ga matai fawba sathagani hairi Tokyo city yauna area tarukta laibak adugi sarkar na emergency lauthokhiba sina maram oiraga COVID-19 thengnanabagi dama akan mai section thorang kya lokhotkre Japan sarkar na phongdokhibada area taruk emergency lauthokliba asi sarkar na COVID-19 fight taunana bagidamak hena section tharang lokhat point emergency lauthokibani mafam singasigi miyam nasu emergency lauthokliba sida punamangna support tawiduna sarkar na COVID-19 fight taunaba sangsileba khongjang asi sogat piyo haina su phongdokhi makhasa tharak poina topa pau kharana center gi BJP gi lusingba singna CM Biren bu mapung phana thajai haibadu utuna mathangi mikhal de N Biren bu minister mirep oina puthokani lauthokre BJP na lusingba sungsinaba Manipur lenga asigi chief minister oina thauporiba nongthongbom Biren bu BJP gi center gi lusingba sing haibadi prime minister na singbana mapung phana aset pathajaba thamli haibadu thabak oina ulakli masigi khudam haibabu mathang sahi english ingani kunngani thoigi angan basarukta pangthok kodoriba Manipur gi assembly election asida N Biren bu BJP gi oina chief minister candidate oina puthoktuna mirek thengna hangani haina national news channel ama oiriba news nation gi paw amana hari News Nation na breaking news oina Bharat ki miyam na pirakliba paw sigi matung inadi se minister N Biren bu mathangi mikhal da BJP gi minister mire boina puthoktuna mikhal thengnahan gani haina center gi BJP lusing busing gi maikai gi laukthokre haibasini news channel asigi paw sina kadai phawa chumna bano haibadudi khangba ngamdri News Nation gi breaking news ki paw sigi matung ina hairibadi English ngani ga kungani thogi angan ba sarukta Bharat ki state mangara pangthokadoribi state assembly election asida BJP na hauzik lengak pairibi state singda chief minister oina thaupuri bisingi manungda Manipur gi chief minister N Biren chief minister candidate oina mikhal thengna hanbada yauri hairi amasum pawse lusilap oina maru ebe headlines khara mem na thamjage ngasi Govidas 1000 na BJP da yaurakpada center leader singna taram Loukhre Manipur da BJP lengak laktringai da miyamna maning tamna hingjanabagi hak leitabaga sa manarami CM amaromdana Govidas na BJP da sakhibasi lok amada kai ani kunba kangkhada linsangbaga sa manarabani en Loukhre amaromdana MLA leitraba Bisnupur Kendra gi thabak thoram sing Development Committee na yengsinanaba miyam gi khanduna afaba thabak tawgadaba mire puthoknanaba warep Loukhre Amaromdana CM Biren gi Rajnath ko unaduna Manipur gi ngamkhai sarukta security gi thabak lokhanaba khanakhre hari Amaromdana kombi lauktombi laukol da ising phangananaba gi damak minor irrigation gi chief engineer bu lawmi sing na ngamkhai leitana thagalakli Amaromdana lupa lakh marfu tare romgi surup amadi kwa maru AR na fare hari COVID-19 laisat na maram oiduna Indo-Myanmar border matam kuina thingjinduna thambagi kanaba leiraktabugum tawre border sil tawringai serakta Myanmar romdagi drug makhal kya amadi aina yadaba polam kya Manipur romda pushilakpagi thabak yamna kan satharakli ngarangsu Myanmar romdagi border lansinduna pushilakpa Myanmar na saba windsurup amadi kwa supari kya sam rifles na Phaklakle haina pawamana report tawri amaramdana
More Police Station second ASI gi yum the grenade langsinduna aso apanangan kiba adubu condemn taunarakli. Ngarang July 13 gi numidang pung 9:50 taba matamda More Turel Wang Malaikai Ward number 7 da leiba hauzik More Police Station second ASI oina thaupuriba Laisom Premjit Singa sai 19 apokpe el Loukhre singa gi mayum da bom langsinduna pokai han mamadi numai kapsin bagi thawong adubu More Mighty Council MCM amadi All Community Development Organization akodom na yamna kana yaning da bapfongdok narakli pau silak poin ngasi Manipur gi COVID-19 update mayam na thamjaram ge hauki bapung kun ga mari state asida miyoi sani pan ga kuntra ga nithoi COVID-19 positive oibgi sangde hanthari tabu COVID test to kipang ngasi gi miyoi masing su hantharakli habedi ngasi miyoi lising mga ga satruk COVID test toki aduga hairiba miyoi sani pan ga kuntra ga nithoi ngasi COVID-19 positive oirakraba miyoi singsi Bisnupur gi samaga kun Sandil dagi taraga matoi Chuchampur dagi humpuga mapan Imphal East dagi samaga maudraga taret Imphal West dagi saniga yangkai ga taruk Jiribam dagi ama Kaksing dagi nipuga mapan Kangpokwi dagi kun None dagi manga Senapati dagi taraga matoi Tamenglong dagi kun gani thoi Tainopal dagi ahum Thawal dagi humpuga humda ukul dagi mangani adu hairiba pungpham asida miyoi tara COVID-19 positive oiba laikhidre hairiba miyoi singsi Bisnupur dagi amani Sandil dagi ama Imphal East dagi ama Imphal West dagi ani Kaksing dagi ama None dagi ama amasung Thawal dagi ahum ni hari aduga hairiba miyoi tara asi tharaga apun boina hujik pawbada COVID-19 positive oiduna laikhidaba miyoi masingsi apun boina miyoi lising amaga songaga humpuga taruk sure aduga ngasi apun boina miyoi amuka na lising mangaga satruk COVID test tokhi amasmato payamna nungairiba pawmana Tokyo Olympic 2020 da PB Sindhu Mahak bronze phangkhre aduga marksi India gi oina ahanba nupi su oidi Olympic ta double medalist oibisi aduga Manipur gi Minister N Biren Singha na zuma ki Facebook account gi thadorakpa warula moina yamna nungaiba phongdokhi lushilakpo oina pawano ba update ang khalai myamda hapsaramge upu Phaklakle sel hurankhre dandi piu mamang tha July 19 ge ayuk pung 3:10 kullum tabada Lilong Police Station konba Lilong hangam thabi da leiba Haji Abdul Haki yumda masana masabo police ni haijiba miyoi khara laklaga Godres upu Phaklakle Yamlab sel lupa lakh ahumga lising maudraga mangaga supnagi chonga pubikhiba amadi mara leijadaba Abdul Rashid puna phuduna pubikhiba thawong yaningde haina ngasi Abdul Haki masanupa MD sajina phungdorakli mana hai Lilong PS ta ASI oiba Wakibudin amadi Irilbung PS ta ASI oiba Tamizur yawba team aduna paw amatasu khangalakpa tawdana Yamlab sel sing Loukhre matung amuk ahang basi amada soita honki madugi matung Rashidpu thadoke lupa lakh ani pura o hairakpadagi wana honaduna piruraba matungnasu Rashidpu otpi naibiraga thadorakhi asiguma thawong asi mari leinabana yengsinbiduna yengsinbiu natrabadi khongjang jangsilagani hainasu makha takhi haina pausna makha tana phongdorakhi adu hausikoi nadi myam paus matang se lusinjarage pathoksogi blosoki balan ki biawrs myam ngapigi anawi paus update fijarke myam ngai minase na thamjaren thank you